ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛ ꯏꯔꯩꯆꯥꯁꯤꯡ, ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯆꯩꯅꯥ ꯆꯩꯊꯦꯡꯂꯛꯁꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯏꯪꯊꯕ, ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯃꯥꯔꯆꯇꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯅꯕꯤꯔꯛꯈꯤꯕ ꯑꯃꯁꯨꯡ ꯆꯤꯡꯕꯤꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯃꯤꯌꯥꯝꯗ ꯄꯤꯊꯣꯛꯆꯒꯦ꯫ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯅ ꯅꯥꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃꯒꯤ ꯂꯥꯌꯦꯡꯕꯒꯤꯗꯃꯛ ꯒꯨꯋꯥꯍꯥꯇꯤ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯈꯣꯡꯁꯥꯟꯂꯨꯏ꯫ ꯒꯨꯋꯥꯍꯥꯇꯤ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯁꯨ ꯄꯨꯕꯤꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯄꯤꯊꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯤꯜꯆꯔ ꯒꯨꯡꯒꯨꯔ ꯃꯦꯗꯤꯀꯦꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ GNRC ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯪꯁꯀꯤ ꯑꯅꯥꯕ ꯑꯣꯏꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄ꯭ꯔꯚꯨꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯀꯣꯛꯄꯤꯕꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯄꯤꯔꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯗ ꯍꯥꯏꯖꯕꯒꯤ ꯃꯇꯝ ꯂꯧꯖꯈꯤ꯫ ꯁꯤꯔꯅꯤ ꯈꯪꯅ ꯅꯥꯔꯕ ꯇꯔꯃꯤꯅꯦꯜ ꯏꯜꯅꯦꯁ ꯃꯤꯑꯣꯏ ꯀꯌꯥꯒ ꯍꯛꯊꯦꯡꯅꯖꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗꯤ ꯄ꯭ꯔꯚꯨꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯧꯒꯠꯄꯤꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯛꯈꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯐꯣꯡꯗꯣꯛꯆꯔꯤ, ꯃꯗꯨꯗꯤ ꯑꯩꯒ ꯌꯥꯝꯅ ꯅꯛꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯊꯧꯗꯣꯛꯅꯤ꯫ ꯏꯅꯥꯎ ꯑꯁꯤ ꯁꯤꯒꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯖꯕ ꯂꯩꯇꯕ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯄꯨꯟꯅ ꯍꯥꯏꯖꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯏꯅꯥꯎ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯈꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀ ꯎꯅꯕꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯃꯁꯨꯡ ꯕꯤꯗꯥꯏ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯂꯦꯁꯟ ꯑꯃ ꯇꯝꯖꯈꯤ, ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯍꯥꯏꯕ ꯉꯝꯗꯕ, ꯀꯌꯥꯗ ꯇꯦꯟꯈ꯭ꯔꯕꯅꯣ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯥꯏꯕꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯅꯥꯄꯤꯒꯨꯝꯕꯅꯤ, ꯂꯩꯔꯥꯡꯒꯨꯝꯕꯅꯤ ꯅꯠꯇ꯭ꯔꯒ ꯂꯩꯆꯤꯟꯒꯨꯝꯕꯅꯤ, ꯈꯪꯍꯧꯗꯅ ꯄꯥꯏꯈꯤꯒꯗꯕ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯎꯍꯜꯂꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯄꯣꯡꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃꯁꯨ ꯇꯥꯛꯄꯤꯈꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯂꯣꯀꯦꯟꯅ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯁꯥꯈꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯏꯇꯩꯃ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃ ꯃꯥꯅ ꯍꯥꯏꯈꯤ꯫ ꯏꯇꯩꯃꯁꯤꯅ ꯉꯥ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯕꯖꯥꯔꯗ ꯆꯠꯂꯨꯔꯦ꯫ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯒ ꯍꯥꯎꯅ ꯃꯥꯅ ꯉꯥꯁꯦ ꯊꯣꯡꯖꯔꯦ ꯍꯥꯏꯔꯒ ꯆꯥꯔꯝꯗꯥꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯁꯤꯗ ꯃꯆꯥꯁꯤꯡꯒ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏ ꯁꯪꯗꯥꯅꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯏꯔꯦꯅ ꯄꯨꯛꯅꯤꯡ ꯁꯣꯛꯅ ꯑꯍꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯥꯛ ꯆꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯀꯅꯤ, ꯉꯥ ꯊꯣꯡꯉꯝꯃꯨ ꯍꯥꯏꯗꯅ ꯏꯔꯦꯅ ꯄꯥꯎꯁꯤ ꯄꯤꯈ꯭ꯔꯒ ꯃꯈꯣꯏꯅ ꯒꯥꯔꯤ ꯇꯧꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯒꯥꯔꯤꯁꯤꯅ ꯊꯦꯡꯖꯤꯜꯂꯒ ꯏꯇꯩꯃꯁꯦ ꯑꯗꯨꯃꯛ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯅ ꯁꯤꯔꯦ꯫ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯅ ꯊꯣꯡꯖꯔꯝꯕ ꯉꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯥꯕ ꯐꯪꯗꯅ ꯃꯥꯁꯦ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯉꯝꯗꯕ, ꯇꯧꯉꯝꯗꯕ, ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯇꯝꯕꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯀꯣ-ꯋꯥꯔꯀꯔ ꯑꯃ, ꯃꯍꯥꯛꯁꯤ ꯕ꯭ꯔꯦꯟ ꯀꯦꯟꯁꯔ ꯑꯣꯏꯗꯨꯅ ꯀꯣꯃꯥꯗ ꯂꯩꯕ, ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯩꯅ ꯎꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ, ꯊꯧꯒꯠꯆꯒꯦ ꯍꯥꯏꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠ 4-5ꯒꯤ ꯃꯇꯨꯡꯗ ꯑꯁꯥ ꯌꯥꯎꯗꯅ ꯈ꯭ꯔꯤꯁꯇꯕꯨ ꯐꯪꯗꯅ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤ꯫ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯚꯨꯅ ꯇꯝꯕꯤꯔꯝꯕ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯕꯛ ꯇꯧꯍꯧ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯌꯣꯍꯥꯟ 5:3ꯗ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯇꯥꯏ, ꯃꯤ ꯀꯅꯥꯃꯠꯇꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯍꯤꯡ ꯑꯗꯨ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯔꯊꯗꯤ
ꯄꯨꯟꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯗ꯭ꯔꯤꯉꯩ ꯈꯪꯍꯧꯗꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯁꯥꯕ ꯃꯇꯝ ꯂꯧꯖꯍꯧꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯒꯤ ꯁꯥꯈꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯄ ꯆꯨꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯈꯨꯗꯣꯡꯊꯤꯕ ꯁꯟꯙꯥꯒꯤ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯒꯠꯆꯕꯗꯨꯗꯤ ꯑꯐꯕ ꯄꯥꯎꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯖꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯗ꯭ꯔꯤꯕ ꯊꯥꯖꯗꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗꯤ ꯉꯁꯤꯁꯤ ꯂꯥꯟꯕꯤꯕꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯀꯟꯁꯤꯟꯗꯗꯨꯅ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯃꯣꯏꯅꯨꯡꯗ ꯄꯥꯞ ꯍꯥꯏꯗꯣꯛꯆꯗꯨꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨꯕꯨ ꯏꯁꯥꯃꯛꯀꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕꯤꯍꯧ ꯍꯥꯏꯕꯁꯦ ꯁꯥꯁꯇ꯭ꯔꯅ ꯑꯩꯈꯣꯏꯗ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯖꯕꯤꯍꯧ, ꯃꯇꯝ ꯂꯩꯇꯦ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯧꯁꯤꯟꯖꯍꯧꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯔꯣꯏꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯗꯦꯏꯂꯤ ꯕ꯭ꯔꯤꯗꯀꯤ ꯁꯔꯨꯛ ꯑꯃꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯌꯦꯡꯕꯤꯌꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯪꯊꯕꯒꯤ ꯑꯃꯁꯨꯡ ꯂꯣꯏꯅꯕꯤꯕꯒꯤ ꯋꯥꯁꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯣꯏꯔꯒꯁꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯔꯒꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯏꯪꯊꯅ ꯄꯣꯊꯥꯔꯨꯒꯗꯕ ꯋꯥꯁꯛ ꯑꯗꯣ ꯃꯥꯏꯀꯦꯜ ꯀꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯤꯕ ꯌꯥꯕ ꯑꯅꯥꯕꯅ ꯅꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯪꯊꯕꯁꯤ ꯍꯛꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯊꯥꯖꯕꯁꯦ ꯁꯤꯌꯥꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯥꯅꯤꯡꯂꯝꯗꯦ, ꯏꯟꯇꯔꯦꯁ ꯂꯧꯔꯝꯗꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯕꯨꯛ ꯏꯁꯇꯣꯔ ꯑꯃꯗ ꯂꯥꯏꯔꯤꯛ ꯑꯃ ꯐꯪꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯇꯥꯏꯇꯜ "ꯏꯁꯣꯔ ꯅꯍꯥꯛ ꯂꯩꯕ꯭ꯔꯥ" ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜꯁꯤꯅ ꯃꯍꯥꯛꯄꯨ ꯃꯤꯠꯌꯦꯡ ꯇꯥꯍꯜꯂꯝꯃꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯏꯁꯇꯣꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯏꯕꯨꯡꯉꯣꯕꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯁꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯕꯥꯏꯕꯜꯁꯨ ꯄꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯪꯊꯅ ꯏꯁꯣꯔꯗ ꯑꯔꯦꯞꯄ ꯈꯪꯖꯗꯨꯅ ꯄꯣꯊꯥꯖꯈꯤ ꯃꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯅꯠꯇ꯭ꯔꯒ ꯂꯪꯁꯦꯛꯄꯤꯔꯣꯏ ꯍꯥꯏꯕ ꯑꯦꯁꯨꯔꯦꯟꯁꯇꯣ ꯈꯪꯖꯗꯨꯅ ꯄꯣꯊꯥꯖꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯏꯁꯣꯔꯅ ꯃꯧꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯤꯁꯣꯔ ꯂꯩꯕꯥꯛꯇꯒꯤ ꯀꯧꯕꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯡꯒꯜ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨ ꯋꯥꯁꯛꯄꯤꯈꯤ꯫ ꯃꯗꯨꯗ ꯇꯁꯦꯡꯅ ꯏꯕꯨꯡꯉꯣꯅ ꯈꯨꯝꯂꯝꯃꯤ, "ꯇꯁꯦꯡꯅꯃꯛ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯒꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯒꯅꯤ" ꯍꯥꯏꯕ ꯈꯨꯗꯝ ꯑꯁꯤꯅ ꯑꯣꯏꯒꯅꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯅ ꯃꯤꯑꯣꯏꯕ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯎꯁꯤꯟ ꯇꯧꯒꯗꯕ ꯄꯥꯡ ꯇꯤꯡꯒꯗꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯔꯝꯕ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯁꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯂꯣꯏꯅꯕꯤꯒꯗꯕꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯅꯈꯣꯏꯗ ꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯃꯔꯝꯗ ꯅꯈꯣꯏꯅ ꯁꯥꯈꯤ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯍꯧꯕꯗꯒꯤ ꯅꯈꯣꯏꯅ ꯑꯩꯒ ꯂꯣꯏꯅꯔꯛꯂꯤ꯫ ꯄꯨꯟꯁꯤꯗ ꯍꯛꯊꯦꯡꯅꯔꯤꯕ ꯄꯨꯟꯁꯤꯒꯤ ꯆꯦꯂꯦꯟꯖ ꯀꯌꯥꯁꯤꯡꯁꯤꯅ ꯏꯁꯣꯔꯅ ꯄꯤꯕ ꯉꯝꯕ ꯀꯌꯥ ꯑꯁꯤꯅ ꯇꯥꯏꯕꯪꯒꯤ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯕ, ꯑꯅꯥꯕ ꯄꯤꯕ ꯐꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯈꯪꯍꯧꯗꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯣꯂꯨꯁꯟ ꯄꯤꯕꯤꯕ, ꯄꯥꯡꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯄꯤꯕꯤꯕꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯅꯨꯡꯉꯥꯏꯖꯕ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯁꯨꯡ ꯂꯪꯁꯦꯛꯄꯤꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯔꯤ ꯑꯃꯁꯨꯡ ꯎꯔꯤ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤ ꯑꯃꯗ ꯇꯣꯡꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯃꯑꯣꯡ ꯀꯌꯥ ꯑꯃꯔꯣꯝꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏꯕ ꯈꯔꯅ ꯊꯕꯛ ꯃꯥꯡꯁꯤꯜꯂꯛꯄ, ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ, ꯌꯨꯝ
ꯀꯥꯏꯅꯕ ꯑꯃꯗꯤ ꯌꯨꯝ ꯀꯌꯥꯗꯤ ꯃꯤ ꯂꯩꯇꯕꯒꯨꯝ ꯂꯣꯟꯂꯤ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯅ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯍꯛꯊꯦꯡꯅꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯁꯦꯡꯅꯃꯛ ꯊꯧꯗꯣꯛꯁꯤꯅ ꯑꯋꯥꯕ ꯄꯤꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯁꯨ, ꯉꯁꯤ ꯑꯗꯣꯝ ꯏꯁꯥꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯁꯥ ꯇꯧꯖꯩ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯈꯔ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯆꯥ ꯃꯇꯝꯗ ꯌꯧꯍꯟꯖꯕ ꯉꯝꯖꯔꯦ ꯈꯟꯖꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯗꯣꯝꯒꯤ ꯊꯕꯛ ꯃꯥꯡꯕ ꯑꯋꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯈꯟꯊꯕꯤꯌꯨ꯫ ꯑꯇꯤꯌꯥꯒꯤ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯃꯔꯨꯁꯨ ꯍꯨꯟꯗꯦ, ꯈꯥꯎꯁꯨ ꯈꯥꯎꯗꯦ, ꯀꯩꯗꯁꯨ ꯄꯩꯁꯤꯟꯗꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯁꯔꯒꯗ ꯂꯩꯕ ꯅꯄꯥꯅ ꯃꯈꯣꯏꯕꯨ ꯊꯥꯛꯄꯤ꯫ ꯅꯈꯣꯏꯗꯤ ꯎꯆꯦꯛꯁꯤꯡꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯣꯝ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯀꯅꯥꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯔꯤ꯫ ꯀꯤꯗꯨꯅ ꯆꯉꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯏꯁꯣꯔꯅꯤ꯫ ꯑꯩ ꯅꯍꯥꯛꯄꯨ ꯀꯟꯈꯠꯍꯟꯕꯤꯒꯅꯤ꯫ ꯍꯣꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯄꯥꯡꯕꯤꯒꯅꯤ꯫ ꯍꯣꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯈꯨꯠꯌꯦꯛ ꯊꯪꯕꯁꯤꯅ ꯄꯥꯏꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯍꯧꯖꯤꯛ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯤ꯫ ꯈꯖꯤꯛꯇ ꯍꯨꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯈꯖꯤꯛꯇ ꯂꯣꯛꯀꯅꯤ, ꯃꯔꯥꯡ ꯀꯥꯏꯅ ꯍꯨꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯀꯅꯤ꯫ ꯃꯤ ꯑꯃꯃꯝꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯤꯅꯕ ꯂꯦꯞꯈ꯭ꯔꯕ ꯑꯗꯨ ꯄꯤꯒꯗꯕꯅꯤ, ꯄꯥꯝꯃꯨꯗꯗꯨꯅ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯃꯑꯣꯡꯗ ꯄꯤꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤ꯫ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯏꯪꯊꯕ, ꯏꯕꯨꯡꯉꯣꯒꯤ ꯂꯣꯏꯅꯕꯤꯕꯁꯤ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯏꯕꯨꯡꯉꯣꯗ ꯅꯤꯖꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫